हंदकी तांकक असिददी अखोई चपचाबा जस्टिस अदो मियामना पेनिंगाई ओइबा जस्टिस अदो फंग्री फावा अखोई चपचाना थोक तौबनी लू खुद पाइसलगा थोक तौबगी अयाबसे कनाना पीबगिसी नसी फावा पांगन खुनाइना खा चिक्तुना लेलेइबसे मसी क्रिमिनल सिंग अदो अदु कीबगी नत्ते मसिंग यामदबनी अपिकप कांगलुपनी हाइबगी मियंगदा यामना हंथना येंगबा that kind of barbaric activities miyam ama leikre drug mafia sing drug cartel sing ki amasung illegal business ki background leiba adu ma miyoi singna financial power sizinaraga social platform sing hijack toba aduga akhoi dharma ga mari leina ba adumba institute tatraga platform sing hijack toba mase akhoi manipur gi miyamna yam section na mase check and balance to hobagi right time ni nataba daragadi akhoi khunai se mase leinung da changnana bagi tangka ama labani matam matam gi adu mamioi sing aduna ni akhoi gi marakshira phomai chari ro lora akhoi issue kya hijack to ga akhoi issue kya manghal libse ana summa matam sida akhoi gi miyamna right time ni please wake off kayang mayai lekai da leiba Muhammad Shah Nawaz apopagi ming leiharudin kawba miyoi si mayumda masak khangdaba khulai paiba miyoi khara laga pharaga pukiba loina na numitumaki numidangi pung mapanga minute yankai tere chatpa matam adwaida akhoi telephone toroktuna lupa lak mangagi adomba senpham mama pina naba aduga madu pidaba taragadi mongonda dire consequence fangani haiwa famna singba khangalakpa aduga loina na kanagumba ama fawda matter si haidopa yaroi haibna singba khangalakpa si wafam singasi leikhrabu matungda thangnaba numit habadi tang taraga mangaki adum numidang waram pung mangaga minute nifuga mangabuk chatpa adwaida akhoi Thawal hospital da adumba miyoi se masi sire leitre haiwa fam lakpa masiga loina na akhoi Manipur Police Department ke maikai deki adumba arambai ni haiwa fam miyoi an ahum phagat le haiba adugi makha tarakpada ahum emaga so pharaga miyoi taru phare haiwa fam lakpa loina na arambai ge maikai deki di makhoi gi miyoi natte makhoi gi ming lobani makhoi gi ming da sajanaba atopa makhoi gi mi han oiramba miyoi khana tawani haibna singba conflicted oiba sumbo mafam sing lakpa matang sida akhoi All Manipur Muslim Organizations Coordinating Committee amasung akhoi gi punna thawak tawminajaba akhoi gi tongan ba lupsing state level gi amadi local loop kya gi maikai degi akhoi wafam tang thamjage madudi ahan mamakta da mihatse masi yamna barbaric oiba aduga akhoi gi iramdam sida leriba kanglu phurup mayam punna hingminaba akhoi gi peaceful coexistence da yam chauna akhoi attack toba peaceful coexistence da assassinate toba haibitare aduga loina na akhoi gi ideal Manipur da akhoi slapping toba adumba makhal gi yamna barbaric oiba yamna pangdaba yamna tukatchaningai oiba adumba lebak macha ta daba uncivilized oiba adumba thabak amani haina akhoi lawjabaga loina na mapung phana akhoi condemn tawi haukiba 2023 ge May gi tang ahum dagi haijaba tare lamdam sida thoan ningdaba thodok ama kanglup ani gi barakta lerakhiba adudagi horaga ngasi fawada Manipur gi pangan khunaida akhoi thamoi kaiba yenghaidaba tahaidaba yamna unjust oiba yamna chumdaba lebak macha tataba masing yamdabani apikpa kanglup ni haibagi miyengda yamna hanthana yengba that kind of barbaric activities miyam ama leikre nungsi yaudaba yamna tathi da oina yekna oina khanba pangan singbu tathi da oina khanba yekna oina khanba that kind of activities miyam ama leikre adugo aina ngasi fawba akoina khasik tuna lelakpa apikpa thodok macha kaya da achoba issue on thorapa amasung maduda khudong chaba lawraga yamna tathi ta oina wat leiba adumba thodo wato kaso leikre
ꯃꯦꯁꯦꯀꯔ ꯇꯥꯏꯞꯀꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯅ ꯈꯥ ꯆꯤꯛꯇꯨꯅ ꯂꯦꯜꯂꯛꯏꯕꯁꯤ ꯃꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨ ꯀꯤꯕꯒꯤ ꯅꯠꯇꯦ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯗꯨꯕꯨ ꯀꯤꯗꯅ ꯑꯩꯈꯣꯏꯅ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯅ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯁꯦꯀꯨꯔꯤꯇꯤ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯅꯅꯕ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯒ ꯊꯣꯛꯂꯛꯈꯤꯗꯕ ꯑꯗꯨ ꯅꯠꯇꯦ ꯃꯁꯤꯅ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨ ꯌꯥꯎꯅ ꯏ ꯀꯠꯂꯒ ꯁꯥꯒꯠꯃꯤꯟꯅꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯑꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤꯕ ꯇꯥꯔꯦ ꯄꯨꯡꯇꯣꯏ ꯇꯣꯏꯈꯤꯕ ꯇꯥꯔꯦ ꯏꯔꯩꯕꯥꯛꯁꯤ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣই ꯐꯥꯊꯔꯒ ꯂꯦꯜꯂꯛꯄꯅꯤ ꯃꯁꯤ ꯁꯤꯒꯨꯝꯕ ꯃꯑꯣꯡꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯁꯦ ꯃꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯦꯟꯃꯜꯂꯦ ꯏꯠꯁ ꯇꯨ ꯃꯆ ꯑꯁꯨꯛ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯊꯧꯑꯣꯡ ꯃꯌꯥꯝꯁꯦ ꯃꯁꯤ ꯇꯧꯕꯒꯤ ꯑꯌꯥꯕꯁꯦ ꯀꯅꯥꯅ ꯃꯁꯤ ꯂꯣ ꯈꯨꯠꯇ ꯄꯥꯏꯁꯜꯂꯒ ꯊꯕꯛ ꯇꯧꯕꯒꯤ ꯑꯌꯥꯕꯁꯦ ꯀꯅꯥꯅ ꯄꯤꯕꯒꯦ ꯁꯤꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁ꯭ꯇꯔꯟ ꯑꯣꯏꯕ ꯌꯥꯝꯅ ꯑꯀꯟꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯇꯕꯗꯒꯤ ꯁꯤꯒꯨꯝꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯅ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯕ ꯉꯝꯃꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯕ ꯌꯥꯗꯕ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯗ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯁꯤꯔꯩꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯧꯃꯥꯏ ꯆꯥꯕꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯐꯧꯃꯥꯏ ꯆꯥꯕꯤ ꯑꯗ ꯏꯁꯨ ꯂꯂꯣꯟꯕ ꯏꯁꯨ ꯀꯔꯕꯥꯔ ꯇꯧꯕ ꯑꯗꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯊꯣꯔꯛꯑꯒ ꯍꯦꯛ ꯏꯁꯨꯁꯤꯒꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯈꯤꯗꯕ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯨꯝꯕ ꯀꯜꯄ꯭ꯔꯤꯠꯁꯤꯡ ꯑꯗꯣ ꯃꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯀꯦꯞ ꯇꯧꯈꯤꯅꯅꯕꯒꯤ ꯀꯜꯄ꯭ꯔꯤꯠꯁꯤꯡ ꯑꯗꯣ ꯃꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅ ꯆꯠꯈꯤꯅꯅꯕꯒꯤ ꯂꯝꯕꯤ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯂꯤꯂꯣꯡꯗ ꯃꯤ 5 ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯀꯌꯥꯗꯣ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯛꯇꯥꯒꯤ ꯑꯉꯥꯡ ꯑꯃꯗ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯄꯤꯖꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯩ ꯑꯇꯩ ꯊꯧꯗꯣꯛꯁꯤꯡꯗ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯈꯤꯒꯤ ꯏꯁꯨ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯌꯧꯔꯛꯅꯅꯕꯒꯤ ꯃꯔꯝ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯊꯝꯖꯒꯦ ꯃꯇꯥꯡꯁꯤꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯍꯟꯗꯛꯀꯤ ꯇꯥꯡꯀꯛ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯖꯁꯇꯤꯁ ꯑꯗꯣ ꯃꯤꯌꯥꯝꯅ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯁꯇꯤꯁ ꯑꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯊꯕꯛ ꯇꯧꯒꯅꯤ ꯁꯨ ꯀꯔꯕꯥꯔ ꯇꯧꯕꯒꯤ ꯋꯥꯈꯜ ꯂꯩꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯁꯥ ꯇꯧꯏ ꯂꯩꯔꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯠꯇꯒ ꯌꯦꯡꯊꯤꯅꯕ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯋꯔꯁ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯂꯥꯛꯅꯅꯕꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟꯗ ꯊꯥꯖꯕ ꯂꯩꯇꯦ ꯇꯧꯔꯃꯁꯨ ꯀꯜꯄ꯭ꯔꯤꯠꯁꯤꯡ ꯑꯁꯦ ꯃꯁꯤ ꯆꯞ ꯆꯥꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯅꯅꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯗ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯄꯤꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯔꯃꯅꯦꯟꯠꯂꯤ ꯃꯁꯤ ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯁꯦꯀꯨꯔꯤꯇꯤ ꯑꯃ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯗ ꯒꯦꯔꯦꯟꯇꯤꯠ ꯇꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯄꯤꯜ ꯑꯃꯇꯪ ꯇꯧꯖꯒꯦ ꯃꯁꯤ ꯀꯜꯄ꯭ꯔꯤꯠꯁꯤꯡꯒ ꯀꯩꯅꯣꯒꯒꯤ ꯃꯔꯛꯇ ꯑꯣꯏꯕ ꯋꯥꯐꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯣꯛꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯜꯄ꯭ꯔꯤꯠꯁꯤꯡ ꯑꯁꯦ ꯁꯣꯁꯤꯌꯦꯜ ꯏꯅꯦꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯧꯕꯤꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯇꯥꯡꯀꯛꯁꯤꯗ ꯆꯤꯟ ꯄꯨꯜꯂꯒ ꯈꯨꯠ ꯄꯨꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯒ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯩꯄꯥꯛꯀꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯍꯥꯏꯔꯒ ꯋꯥ ꯉꯥꯡꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯅ ꯃꯁꯤ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯈꯨꯠ ꯄꯨꯜꯂꯒ ꯂꯩꯒꯗꯕ ꯃꯇꯝ ꯅꯠꯇꯦ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯏꯅꯦꯃꯤꯁꯤꯡꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯃꯤꯟꯅꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯄꯦꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯏꯟꯁꯜꯁꯦ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯀꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀꯤ ꯄꯜꯁꯇ ꯃꯁꯤ ꯐꯥꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯃꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯩꯈꯣꯏ ꯊꯝꯖꯒꯦ